पुनमक अगी चैनल दा तराम नोकचरी अदो ngasi ai myam da MEESHO haul loina torage MEESHO dagi aina pochai khara lawe hojikti Durga Puja su naksala abanina adagi offers yam pi adu ado Durga Puja gi aigi dress collection haidare bako ado myam da yeng halage MEESHO dagi aina lobu pochai singse ado MEESHO hariba app se akoi India da 1 crore gi mathak ta use tamnari ne bako myam na sinari ado aduga 50 lakhs ki mathak to su pochai leba sigesiga haibadi men and women fashion kidswear and home kitchen punamak pochai punamak asesiga fange aduga yamna phaba mana ase akoina su paisa tanba yai WhatsApp Facebook Instagram da share taraga nang namu resell tawba yai ba ko aduga nangi earn taw yai ba so masigi video se haurasi ado igi description da MEESHO gi link tapcharamage description da MEESHO gi link tapcharamage myamna gi link ta changaga download tawba taragadi ahan rupees discount or flat 30% off so danamaki fangani ado ngasigi video se haurasi adudi singse kurta suni earrings suni doi dresses suni adu yengasi ba ko igi pochai ngese ahan bada ina myam da utor se hojikti yamna trending oriba hojikki mi punamak su pamba adagidi hojiki yamna su chatnaba machu haragadi segi purple se sigi kurti se yango si se yamna fajabani aduga magi machu sichu adugi magi machu sichu fajai aduga sigi magi mangak samda magi yamna fajaba work macha mas mana taraga chatle myam ubi ko yam fajai se engonda size se khatang chawre si se na size se available itbadagi paman khidana adum low bane ba ko adu do size to khatang chawna la e adum kinna bagi se asi se yam fajai si yango siga ani pun bagi ani yawe aduga magi fee quality sisu yamna fai saga hairagadi magi fee se khoida kaino tawba matamda yamna di kana ba haitare ko khoina hoji market ta chatlaga leiba matamda asu yamna phaba duga gidi haidi smaina anarkali type ta oraga smaina gear jamna jawba se adi smaina di sugumba mamanda kashu phangane na thajade adom ya MEESHO da changaga se order to view hojikti yam trending suni na ko plazo pen ama supire e adugi sigi sharara hai ko ikodi yamna khangde do sharara do magi gear se yamatiki chawe yengo yamatiki chawna pire e myam hadi paisa gi haragadi magi se yam phajana idi aigidi yam kane na hainingi hojik amamu lage hojik aina loriba kurti sina ko khoigi hadi sugjam hongna phangani habado noi thajaroi ba ko paisa ga dei pot siga haraga yam khetna bado pot 40 numai pi bani ando magi size dugai mai color dugai magi design hainingai leite yam sathina phajai aduga magi khudang se su hojikti olang thanina sleeveless oibesu ya sleeveless orabani na litpade su nungaire aduga magi mangang samda su kinabagi kainoma pire e si kinabase ado yamna fai aduga loinana magi sangbagi changsu adum yare mi punamakta adum perfect orani makada white color gi plazo ma selaga adum yarane bako aduga idi mai machu se yam paame bako machu se khoi ingna phajaba haitare ko machu se mi punamakta su adum phajani do aidi siga size se lose l lowe aidi hujikti mo oramni na pochai se litpa matamda khar chawna adum litning bako adugi achauba khalaga aina lobane myamna adum machaloning su lowe yai ado siengo ado myam assist lobiro yarni aduga loinana asi yango paisa su hongba adugi su matakta pot su afaba aduna myam agi description da MEESHO gi link haba mage ado changaga myam download to biro myam aduga wam har aduga amu har agem ko sigi kurti siga la age ba ko asigi kurti se myam yam phajadra yango machu sisu hojikti chatli dana ko magi makhudang sisu sangbagi chang sisu yamna phare adagidi magi siga khoina lei thoibase masi punamakta loina thoine ba aduga su se alone bi ne ba ko haidi hoi print nati aba di mapun chi chu panan thora aroi adudugi amadi noi yam kanarani haidi nandhok pa khotok pa dudi nungai te dana ko adudugi nandra kanda ko khigadab dudi nungai te na sidi ko roi dum masana phajana haidi machine na work taraga tharabni se di kashum tawroi aduna myam sigi kurti disu yam phajabani ai myam da ulake aduga magi makudang sa haraga du jikti nungsa su yam sabani na kudang sibo jona litpada khoi di yam comfortable orani mapana chatpada khotpada ko yam nungai drobani adaga magi sigi furi chisu aingonda khatang chawre aina khatang se chawna loning bado adudo khangin hena chawthokhare adudo sibudi khatang fitting taraga adum yarani adum yam su sisoidana maki lobio asise yam phajabani hadi hojikan gi style su oiba kamai haini yam se dum jeng khangbirani ko asula e magi plazo su yam phajai magi plazo thangmagi chang su aigadi yam chap chana khare aduga mokhang taba khotpa si ina l da lobani ba ko ado ingonda yam perfect fitting oigare aduga furit sidi katang kai
fitting to ma thau tani dum poi gi di yare adum khar chauna lit pese sin adum yare na khale adu sigi fudi che lobagi maram di sigi plazo se aina hayeng atopa kurti layer kanda ma ki mathak ta pair up toraga khoina set pa yae ba hadi white ni na any color ga matching oire dana adu dugi sukhan na ina lobane do yamna kana baibu fudi su hongna fange dugi mathak ta khangao ma su fange dugi mathak ta khangao su ga heng mana na aina kurta ma loraga si mathak ka sechan ba yare dana adugi khana lobane ko ne su kana na bagi aduduga handaki durga puja gi firon ngai meso dagi lobio kaina da maman su ho ta pot su top quality gi oina phangdani noi kisum kaina tawranu aduna myam dum aina ulaiba singsiga dum khangbira mani ba loina na aina siga siriba earring se sigi earring su aina meso dagi lobani asigi rupees na kaino si se combo set oina lobani aduduga kaino black color gi sigi set simaga black color gi duga ring ama su yawe duga earring jura amasu duga gi khut ki ring amasu adagi asigi khut ki simaga duga gi sigaina jali siga ani moi aduga ina meso dagi lori ba poche ngai se siga link leite myam code ta lobi doni ado code to e description da hapjara mage myam code to yeng search to bio akoina code se hapaga akoina order tawni habada ko ai siga tholage kamana order tawni habada ahan bada noina tawda se ahan bada aigi makhada aigi description da yari ba code to lothoga meso gi code ki search to bam siga search to birani adu loraga nang add to cart tawrani aduga nang payment to ba matamda payment to ba matamda cart to ba su yai cash on delivery to busu ai cash on delivery se free ni mai ta na order to send biro ado order to biro aduga hojik aina jinghalak toy ba furi sina yamna idi mi puna mangna su pam ga da ba furi ni ba ko hojik ti yam olang ni dana ko olang basina khoi cotton gi ba fi se laga di isada nungai ba ko aduduna sigi furi che jengo design su yam phajabani aduga anarkali system haigadra kaino ko ai su yam khangde ba ko smaina mo khwang da toraga kusi toraga chai thokpa sing se anarkali en adum haire adu aseng ba damal lam try su khangde ada sigi kurti su yamna phajabani ma ki print toiba my design je jam phajabani ba ko aduga magi mokhwang da su ki na bagi siga fita ani khak pire e sengo se ki doine ba ko ani se aduga maki makhagi layer su yengo adum chaw bani dum chawe haitare aduga magi sisu aina L size ta lobani kaina da idi chawna lining habado adugi aina khara chawna lojabane ado magi makhwangi oiba dagi mai kaino se makhudang se su yengo yam phajabani aduga makhudang gi sigida yauriba magi print design se yam phajai ado segi makhagi makhong da su asigi se yawe ba ko sise yengo aduga makhada siga smaina chigi chatli patti se yam phajai ko sigi patti sina idi yam phaja halle na khalle ga myam da ulake do yengo myam da uli se sini engonda phajabra phajadabra comment to biramo ashigum balit pa da su yam comfortable oidani isada cotton lit pasina feel kaina di sagat pado du leite dana adugi yam phadoini asigi kurta sima su leire ba ko aduga adom yam aina sida siriba earring su aina meso dagi lobane ado moina kamaina tawraga thare habado ai myam da ngasidi unboxing tawraga ullage moina jam safety da jam phajana konjalaga thare e aduga aina last oina maxi dress ama katawe ado sigi maxi dress e yamna idi aina kaida pamino haraga deba ko maki collar jawba se machu su yam chamna phajabane aduga maki siga ngakta collar jawba se idi yam pamjeba haidi magi look se like standard type khatang ngai oi brand aina khanjabani ko ada dumaina khanje ai hana dai su yam pamje do ai irai baksiga sigi smaina collar jawba se phangan ba se wat leba ko aduduna handakti aina thiba matam da ko sisimadi phange do mai machu siga aduga mai print work to base yam phaja aina lobani aduga loina na ma siga gudam hape eba ko sei gudam se so khoina hangdok pa yae ba
ꯍꯌꯦꯡ ꯑꯗꯨꯝ ꯅꯪꯅ ꯗꯤꯖꯥꯏꯟ ꯑꯃ ꯑꯣꯟꯊꯣꯛꯅꯤꯡꯉꯦ ꯍꯥꯏꯔꯒꯁꯨꯀꯣ ꯑꯗꯨꯝ ꯃꯅꯨꯡꯗ ꯑꯃ ꯇꯧꯔꯒ ꯁꯤ ꯍꯌꯦꯡ ꯀꯣꯟꯅ ꯀꯠꯊꯠꯂ ꯈꯣꯠꯇꯠꯂꯒꯁꯨ ꯑꯗꯨꯝ ꯃꯊꯛꯁꯦ ꯇꯣꯞ ꯑꯣꯏꯅ ꯂꯤꯠꯄꯁꯨ ꯑꯗꯨꯝ ꯌꯥꯅꯤ ꯃꯥꯒꯤ ꯁꯥꯡꯕꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯄꯤꯔꯛꯑꯦ ꯖꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯒ ꯃꯥꯒꯤ ꯐꯤꯗꯥꯁꯤꯗꯤ ꯍꯦꯟꯖꯟꯅ ꯐꯕ ꯍꯥꯏꯕꯗꯣ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯂꯤꯁꯇꯔꯅꯦꯕꯀꯣ ꯄꯣꯂꯤꯁꯇꯔ ꯐꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯖꯣꯔ ꯖꯣꯔ ꯅꯥꯟꯊꯕꯤꯗꯣ ꯑꯗꯨꯒꯨꯝꯕ ꯐꯤꯗꯥꯅꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯆꯝꯅ ꯐꯖꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐꯦꯚꯔꯦꯠ ꯑꯦꯞ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯂꯣꯌꯦꯁ ꯄ꯭ꯔꯥꯏꯁꯇ ꯄꯤꯕ ꯄꯣꯠꯁꯨ ꯌꯥꯝꯅ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯗꯛ ꯅꯠꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯃꯦꯁꯣꯗꯒꯤ ꯑꯩ ꯀꯩ ꯂꯧꯔꯒ ꯃꯌꯥꯝꯗ ꯎꯠꯂꯛꯎꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯃꯊꯪꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯑꯦꯟ ꯕꯥꯏ ꯕꯥꯏ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯂꯣꯏꯅ ꯎ ꯐꯪꯗ꯭ꯔꯤꯕ ꯁꯤꯅꯕꯨ ꯑꯩꯅ ꯁꯤ ꯅꯣꯡꯕ ꯃꯇꯝꯗ ꯁꯤ ꯖꯒꯥꯁꯦ ꯀꯥꯞꯇꯕ ꯑꯩꯅ ꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯁꯤ ꯖꯒꯥꯁꯦ ꯀꯥꯞꯇꯕ꯭ꯔꯥ ꯁꯦ